Manipur asida KUKI sing sanglakpa haukiba asi ing 1741 dagini. Matam aduda Khongsai group maitei sing aduna Khongjai haina kauba aduna ihan hana Manipur asida thunglakhi. Makhoi lising taraga taret aduna Manipur gi kha maikai gi lusai sing sang dagi sahi taret khunta khraba matungda Manipur asida British sing lakraba matungda thunglakhi amade makhoi sing adubu British ki officer sing aduna Maharashtra ki ayaba lauraga Kangpok piromda mayum maikai pituna khunda laita hanki. Gazetteer of Manipur 1886 ki matung ina ihan hana Manipur asida all KUKI lising nipan muk leire. Makhoi sing aduna matam adugi Burma dagi Manipur Assam gi lusai singsang amadi Arakan singsang da sangsilakraba matungda ngasigi Assam Tripura Nagaland da sangsingraba matungda India ki konung Delhi Karnataka na chingbada leiba nungaiba mafam sing aduda nauna khunda silakli. Mafam aduda lam leiraga farm simgatpa karba tawna chingba kaya amasu tawri. Matam adudagi hauna KUKI sing aduna tonganba makhoi ki village sing khun macha macha semjai. Madu sing adubu ningthau amana leingak e. Mahakna yadaba thabak amata miyamna tawba yade. Mahakna bu yadaba taragadi mayum adu phawba mullaga tanthokpagi chatnabi amasu lei. Maram maduna khunja sing aduna ningthau na yanaba loina chatli. Ningthau aduna pokpa macha atomba aduna mapagi ningthau khubam adu loinana lan thumpumba adu phangani. Aduga atay machanupa sing aduna khul adudagi nupi ama piraga mahana thokpa leirunaba thadurakani. Asumna makhoida khul macha macha sing sembagi chatnabi lei. Mafam amada ihan han khundaba mi aduna khul adugi ningthau oi. Mataw asum tawna makhoi sing asi yum hong hong duna khundaba phurup ama oina leirak e. Makhoina ihan hana ing 1988 ki February ki tang kun marida thongkhulun haukip haiba nupa amana KUKI National Organization amadi madugi arm wing oiriba KUKI National Army haiba du lingkhat ki. Makhoi sing adubu Kachin Independent Army na train tawki. Makhoi gi oiba tokhaiba lebak ama semba haiba adu KNO hek sembadagi leikhrabani. KNO gi president asi PS haukip ni. KNA gi Supreme Commander asina Anton KUKI na Home Secretary oina phampai. Eastern Jalengam gi Vice President. SNG haukip na Public Relations Secretary. Amila TS haukip na Defense Secretary. Jalen KUKI na Foreign Secretary. Joshua haukip na Education and Development Secretary. TN German haukip aduna Intelligence and Analysis Secretary oina. Benjamin Paite na Trade and Commerce Secretary. Kamkhenpau Jau na Art and Culture Secretary oina thaupui. Thangboi Karong na Forest and Environment Secretary amasung Thangsang Mar na Medical Secretary oiduna achauba laibak amagi manglanda sangsilakhi. KNO gi Lalong Singh asi Security Force sing aduda khut thadana Government of India da makhoi gi pandam asi phangnaba taksinba adun. Mataw asum tawna 1995 ki October gi tang anida matam adugi Prime Minister PB Narasimha Rao da memorandum piraga taknakhiba laikhre. Masigi matungda na amuk 1995 adugi October ki tang marida matam adugi opposition ki leader oikiba Atal Bihari Vajpayee da amuk 1997 gi June ki tang taraga taretta matam adugi Prime Minister HD Devi Gowda da amuk. Masigi matung 2004 gi July ki tang 30 dana matam adugi Prime Minister Manmohan Singha da memorandum kayama pisilaga taksinakhiba laikhre. KUKI National Front KNF haiba amasu Thangboi KUKI na President oiraga ing 1988 adumaki May gi tang taraga nipanda lingkhatlakhi. Mahaki pandam aduna leptana mapangan kangkhalakliba NSNIM adubu thengnaba aduni. Masida Manipur asida leiriba mantri sing politician sing police amadi civil da leiba KUKI gi officer pumba aduna support tawki. Matawasum tawna KUKI singi agenda asi jalengam sembani adubu makhoina security forcing aduda khut thadaba asina makhoibu leingakna amadi security forcing aduna aduk hakna lumna lawkhide madu makhoigidi lawuni. Makhoigi KNF asisu division ahum thokna khaidokhi. Ahanba division 1 da Sadar Hills area na Max KUKI sergeant na financial head oina. Aduga division 2 aduna Morhe amasung Sandel na sergeant Galngam amasung
Division 3 aduna Imphal amasung surrounding areas na Romel Kuki na luchinglaga miyamdagi extortion tauba, collection tauba, protection free lauduna fan khomi. Matau asum tauna National Highway sing aduda gate hanglaga gari singdagi makhal makha kayagi tax sing lauraga lakli. Matau asum tauna Kuki Nation nama sembagi idea asi yamna matam changna awang mathakta kok chungchinaraga tauba planning amagi makhadani. Masigi ihul hunba hokiba aduna 1950 dagi 1980 phawbada mapandagi mi sing leptana pusilaktuna Churuchanpurda Kangpokpina chingba sing aduda makhoigi area sing aduda concentration tawrba matungda vote bank sagatuna makhoigi oiba MLA amadi MP masing jamna thagatnaba semkiba matung adudagini. Makhoina lona thupna tawkiba Kuki singi systematic oiba plan sing adu maitei gi luchingba singna khangkhide. Chief Minister gi phammunabada ngauraga maitei gi politician sing aduna makhoida mateng pangsinki. Matau asum tauna Churuchanpurdagi karakhiba ngordunglen holkomang hauke phungja thang lengak semada ki player sing oirakhi. Makhoina intellectual class semgatuna artifact sing document sing semdok thadokuna history semgatnaba kanna hotnaraga lakli. Public administration na changduna resource pumma semgatnaba hotnaki. Kuki haiba umbrella adugi makhada sub tribe sing loshinaba amadi lam loshinaba lalong kaya amasu yatpa horakhi. Churuchanpur Kangpokpi Sandelda political power pashinaba makhoina MLA painaba honaduna lakli. India gi gateway to the east oigadoriba more asisu pashinaba makhoigi lalong sing yatpa horakhi. Madugi damakta mathau taba India gi lanmi sing adu da mateng piba amadi punna chatminaba haina aronba lalong kaya amasu chatharakhi. Masigi mathangdana delimitation taunaba angambi thakta hotnaraga lakhi. Maduna naga yauna atay phurup sing aduna maitei singi mathakta sauhanba amasung maitei sing asibu tribal gi community gi apunba yiknabani hainarba hotnabada mateng oikhi. Makhoigi oiba Anglo Kuki war haina semden sajillaga propaganda war asina Kukizo community gi apunba sentiment ama sagatpa amadi madugi mayokta laiba maitei sing asibu atamnana singnaba ngamnaba yatkhiba lalong amagi makhada mai pakpa purakpa ngamnabasu hotnakhi. Maduna demographic ki engineering tawbada mai pakhankhi. Makhoina identity politics tawbada mai pakna changchilakli. Matau asum tawna launam chawba sarau haiba Kuki singi langna thuriba asi makhoiga matam amada thina khatnakiba jo hariba phurup asini. Marau leiba Kuki sing aduna zomi pumba phakre makhoigi langda thuhankhre. Adubu masigi matungda kari amuk thorakpa yai haibadudi yengkhiba tari. Makhoigi langna thuba ngamkhidaba asina nagagi phurup sing asini. Tribal punsinbagi mingda mamang chahigi megi tang ahumda Chinggi district pumbada chatkhiba khongchat aduda makhoigi henjinba thawong amadi jukhal marumda leiramba aronba agenda sing adu naga sing na khanglaktuna makhoida support amata tawkhidre. Hai singlaba India gi lanmi sing amadi intelligence ki agency sing adudi Kuki gi lang asidagi thorakpa ngamdri maramdi makhoina Kuki singi saro sing adu hanna khanghoba ngamkhidabana malem asida super power gi lambida changkhilakliba India hairiba lebak asina Kuki gi langdagi nathokpa ngamdaba haiba asida achauba conspiracy amadi leire haiba asida aranba oiroi. Border ki town oiba amadi international gi business ki mafam amasu oiriba Manipur gi more gi saharda 1992 aduda nauna khunda salakiba Kuki sing aduna mahausadagi khunda raitaraga leirakpa naga gi phurup sing adubu hatpada natana mayum makai phawba mai tharaga talakhiba aduda India gi masing yamlaba intelligence sing amadi lanmi sing aduna naga gi lalhauba sing tawthokpagi mingda kumai oina yenglaga leithokhi. Manipur gi laingaknasu naronda changsilakhiba Kuki sing aduna khunda silakpa aduda yenglaga leithokhi. Naga Kuki gi lan matung asida khanghodona more gi saharda hengalakhiba khunau gi masing sing amadi forest pumma tem thoktuna amadi maman yamlaba tik pambi kaya amasu yanthattuna yum sabada maru oiba thaudang lokhiba Kuki gi politician sing amadi makok thongba officer sing gi sarau sing adu thingba ngamba Manipur gi hojik phawda laingak amatta laikhidri laigadobusu mandre.